ꯃꯥꯏꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯈꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯕ ꯌꯥꯝꯅ ꯆꯝꯖꯕ ꯁꯥꯗꯤꯡ ꯑꯃꯗ ꯍꯤꯡꯖꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯑꯗꯨꯃꯛ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯕ ꯃꯇꯥꯡ ꯑꯣꯏꯕꯒ ꯄꯥꯈꯠꯇꯨꯅ ꯃꯈꯣꯏꯅ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯃꯆꯥꯅꯨꯄꯥꯗ ꯍꯣꯗꯣꯛꯄꯅ ꯐꯩ ꯈꯟꯅ ꯃꯃꯥꯏꯕꯦꯝꯃ ꯂꯨꯍꯤꯅꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ, "ꯏꯃꯥꯒꯤ ꯑꯆꯧꯕ," ꯀꯩ ꯍꯥꯏꯒꯦꯕ, "ꯌꯦꯡꯉꯣꯏ, ꯅꯪꯁꯨ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯂꯛꯇ꯭ꯔꯤ. ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕꯤꯒ ꯂꯩꯕ꯭ꯔꯅꯦ?" "ꯈꯪꯅ ꯆꯥꯟꯅꯕꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯏꯃꯥ? ꯆꯨꯝꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯣ?" ꯊꯦꯝꯕꯤꯅ, "ꯑꯁ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤꯕ ꯄꯪꯉꯦ ꯍꯥꯏꯔꯗꯤ ꯁꯥꯎꯔꯛꯀꯅꯤ. ꯁꯤꯡꯖꯗꯦ ꯑꯣꯏꯕ. ꯍꯣ, ꯈꯪꯅ ꯆꯥꯟꯅꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤꯅꯦ, ꯀꯣꯏꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤ." "ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯏꯃꯥꯒꯤ ꯃꯃꯥꯡꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ." "ꯏꯁ, ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯤ. ꯍꯣ, ꯑꯩꯗꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯂꯧꯁꯤꯟꯕ ꯉꯝꯗꯕꯗꯨꯗ ꯇꯥꯛꯄꯤꯕꯒꯤ ꯋꯥꯅꯤ. ꯑꯩꯕꯨ ꯌꯥꯝꯅ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯑꯃꯨꯛ ꯇꯥꯍꯟꯕꯤꯔꯤ." "ꯑꯈꯪꯕꯤ ꯏꯃꯥ, ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯃꯆꯜꯅꯨꯄꯤꯅ ꯇꯥꯛꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯃꯆꯜꯒꯤ ꯃꯅꯥ ꯂꯩꯗꯧꯒꯤ ꯂꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯨꯍꯤꯅꯤꯅ ꯇꯥꯍꯥ ꯇꯥꯍꯥ ꯃꯔꯛ ꯊꯠꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏꯅꯤ ꯈꯠꯅꯔꯅꯤ. ꯑꯩꯅ ꯀꯣꯏꯅ ꯍꯥꯏꯕꯗꯨꯗ ꯅꯕꯨꯡꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯤꯅꯤ. ꯑꯆꯧꯕ, ꯅꯆꯜꯅ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕꯅꯤꯅꯦ. ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯑꯗꯨꯝ ꯀꯟꯈꯠꯅꯗꯧꯔꯕꯅꯤ. ꯑꯩꯅ ꯈꯪꯉꯕꯅꯤ." "ꯃꯁꯤ" ꯍꯥꯏꯅ ꯊꯧꯕꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯅ ꯍꯠꯇꯨꯅ ꯏꯀꯥꯏꯅ, "ꯏꯃꯥ, ꯂꯩꯇꯦꯗ." "ꯑꯦ, ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯝꯇ ꯐꯥꯎꯕ ꯊꯝꯕ ꯉꯝꯗꯕ? ꯍꯩ, ꯁꯤ ꯑꯉꯥꯡꯁꯤ ꯑꯉꯥꯡꯒꯤ ꯋꯥꯔꯁꯦ? ꯑꯉꯥꯡꯒꯤ ꯋꯥꯁꯨ ꯑꯍꯜꯒꯤ ꯋꯥꯁꯨ ꯍꯦꯛꯇ ꯅꯪꯅ ꯌꯧꯗ ꯌꯧꯁꯤꯜꯂꯤ ꯀꯩꯒꯤꯅꯣ? ꯂꯩꯖꯗꯕꯒꯤ ꯁꯥꯎꯔꯤꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯤꯗꯨ ꯃꯕꯨꯡꯅ ꯆꯩꯔꯛꯄꯗꯨꯗ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯨꯍꯤꯅꯤꯁꯨ ꯃꯆꯥꯅꯨꯄꯥꯅ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ, "ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯪ ꯄꯥꯕꯒ ꯑꯩꯒꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯔꯨꯔꯦ. ꯑꯗꯨꯗꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯎꯅ ꯈꯣꯠꯅ ꯇꯧꯔꯨꯒꯦ ꯍꯥꯏꯕꯔꯣ? ꯀꯔꯤ ꯈꯜꯂꯤꯕ ꯏꯆꯥꯅ?" "ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯐꯩ ꯈꯜꯂꯒ ꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯝ ꯌꯥꯖꯔꯦ. ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯎꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ." "ꯀꯩꯅꯣ ꯇꯥꯆꯧ, ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯕ ꯅꯠꯇꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯍꯥꯏꯔꯒ ꯇꯥꯆꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯏꯗꯨꯕꯣ? ꯇꯥꯆꯧꯕꯨ ꯉꯥꯎꯔꯕꯣ? ꯅꯠꯇꯦ, ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯝꯆꯠ ꯁꯥꯖꯠꯅ ꯀꯝꯗꯧꯏ ꯍꯥꯏꯁꯨ ꯍꯥꯟꯅ ꯊꯤꯗꯣꯛꯂꯒ ꯌꯥꯅꯤ ꯌꯥꯔꯣꯏꯗꯪꯁꯨ ꯍꯥꯏꯌꯨꯗꯅ. ꯑꯗꯨꯗꯤ ꯅꯠꯇꯅ ꯍꯦꯛꯇ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯁꯤꯕꯨ ꯅꯨꯄꯤꯗꯣ ꯍꯌꯦꯡꯋꯥꯏ ꯐꯠꯂꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ?" ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯃꯆꯤꯟꯗꯨ ꯀꯕꯨꯛ ꯄꯣꯛꯄꯗꯧꯅ ꯄꯦꯗ꯭ꯔꯦꯡ ꯄꯦꯗ꯭ꯔꯦꯡ ꯉꯥꯡꯊꯔꯛꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯆꯜꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯤꯅꯤ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯔꯛ ꯊꯠꯂꯒ, "ꯏꯃꯥ ꯁꯥꯕꯤꯌꯥ, ꯅꯪ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩ. ꯃꯃꯥ ꯑꯩꯅ ꯈꯪꯅ ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕꯗꯨꯗꯤꯅꯦ ꯀꯛꯁꯤ ꯀꯛ ꯀꯛ ꯍꯠꯂꯒ ꯊꯤꯔꯛꯂꯕꯅꯤ. ꯀꯔꯤꯁꯨ ꯁꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯀꯣ. ꯑꯗꯨꯕꯨ ꯏꯃꯥ, ꯃꯁꯥꯒ ꯃꯣꯠ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ? ꯀꯅꯥꯅ ꯈꯪꯕ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯣꯠ ꯀꯌꯥ ꯆꯥꯟꯅꯔꯛꯇꯕꯁꯨ." "ꯍꯣ, ꯑꯗꯨꯒꯤꯗꯤꯅꯦ ꯅꯪꯅ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ. ꯅꯕꯨꯡꯁꯨ ꯋꯥꯈꯜ ꯂꯩꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯀꯣ. ꯑꯁꯨꯃꯥꯏꯅꯅꯦ ꯅꯅꯝꯃꯗꯨꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯐꯦ ꯂꯥꯎꯅ ꯆꯠꯄ ꯅꯠꯇꯦ. ꯑꯗꯨꯅ ꯃꯣꯠ ꯀꯥꯏ ꯇꯤꯟꯅꯗꯕ ꯀꯩꯁꯨ ꯇꯧꯔꯣꯏ. ꯐꯩ ꯐꯩ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ. ꯑꯗꯨꯒꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯋꯥꯀꯠꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ." "ꯋꯥꯀꯠꯂꯣꯏ ꯋꯥꯀꯠꯂꯣꯏ. ꯐꯩ ꯐꯩ, ꯑꯗꯨ ꯑꯣꯏꯔꯗꯤ. ꯑꯗꯣ ꯑꯩꯒꯤꯗꯗꯤ ꯁꯨꯃꯥꯏꯅ ꯅꯣꯏꯅ ꯁꯤꯟꯕ ꯌꯥꯔꯣꯏꯀꯣ. ꯑꯩꯗꯤ ꯍꯥꯏꯖꯧꯔꯤꯁꯤꯅꯤ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯑꯩꯗꯤ ꯂꯩꯅꯤ ꯍꯥꯏꯁꯤꯅꯤ." "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧ. ꯂꯥꯏ ꯇꯣꯝꯕꯤ, ꯅꯪꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟꯕꯒꯤ ꯏꯇꯤꯛ ꯅꯠꯇꯦ. ꯏꯆꯥ ꯅꯤꯡꯊꯧꯗꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯗꯧꯕ ꯏꯃꯧ ꯊꯤꯖꯔꯤꯅꯤ. ꯊꯤꯖꯧ ꯊꯤꯖꯧ, ꯈꯜꯂ ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯐꯪꯉꯦꯅ ꯍꯌꯦꯡꯋꯥꯏ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯊꯤꯔꯤꯕ ꯅꯃꯧꯗꯨꯅꯅꯦ ꯄꯤꯖꯕꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅꯤꯗ. ꯍꯣ, ꯏꯆꯥ ꯅꯤꯡꯊꯧꯅꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯍꯣꯏꯁꯦ ꯍꯣꯏꯁꯦ,
ꯃꯇꯝꯗ ꯌꯧꯔꯒ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅꯤ ꯌꯦꯡꯅꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯋꯣꯏ ꯇꯥꯅ ꯍꯦꯛ ꯃꯃꯥꯒ ꯃꯆꯜꯒꯅ ꯌꯦꯠꯅꯕꯗꯨꯗ ꯊꯧꯕꯅ ꯃꯔꯛ ꯐꯠꯊꯠꯂꯒ ꯌꯥꯔꯤꯕ ꯏꯃꯥꯁꯨ ꯏꯆꯜꯒ ꯆꯞ ꯃꯥꯟꯅꯩ ꯑꯉꯥꯡꯁꯤꯒ ꯊꯦꯝꯕꯤ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯑꯁꯨꯝꯕ ꯁꯥꯗꯨꯅ ꯑꯗꯨꯅꯤ ꯇꯥꯆꯧ ꯏꯃꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ ꯑꯣꯏꯕ ꯅꯪꯁꯨꯅꯤ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯔꯤꯈꯩ ꯑꯍꯜꯁꯤꯡꯒꯤ ꯋꯥꯗꯤ ꯌꯥꯎꯁꯤꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯍꯩ ꯑꯄꯥ ꯁꯥꯕ ꯌꯥꯝ ꯀꯜꯂꯤ ꯐꯔꯦꯅꯤꯅꯦ ꯑꯃꯨꯛ ꯁꯥꯈꯣꯗꯅ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯩꯁꯤꯜꯂꯤꯅꯦ ꯌꯥꯎꯕꯤꯔꯣꯏꯅ ꯑꯩꯅ ꯌꯥꯝꯅ ꯌꯥꯎꯖꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯒ ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯊꯧꯕꯗꯤ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯄꯨꯁꯤꯗꯤꯕ ꯂꯨꯍꯤꯅꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯄꯦꯟ ꯍꯦꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯊꯔꯛꯂꯒ ꯈꯔ ꯂꯨꯊꯔꯞ ꯇꯧꯅ ꯑꯆꯧꯕ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯪ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅꯤꯅ ꯁꯤꯜꯂꯤꯕꯁꯤꯕꯨ ꯌꯥꯅꯤꯡꯂꯕ꯭ꯔꯣ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯉꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯗꯣꯛꯍꯧꯕ ꯀꯥꯏꯗꯦ ꯍꯥꯏꯅ ꯋꯥꯗꯣ ꯃꯦꯟꯕꯨꯗꯤ ꯇꯥꯔꯝꯗꯦꯗ ꯏꯃꯥ ꯑꯩꯒꯤꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯤꯃ ꯐꯩ ꯍꯥꯏꯅ ꯇꯧꯕꯗ ꯅꯆꯥꯅ ꯀꯩꯁꯨ ꯌꯦꯠꯆꯔꯣꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯇꯥ ꯍꯦꯛ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯅꯤꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯃꯤꯟꯅꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒ ꯅꯠꯇꯦꯗꯣ ꯅꯪꯒꯅꯤ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯍꯧꯕꯅ ꯐꯩꯗꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯅꯆꯥꯒꯤꯗꯤ ꯑꯁꯤꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯗ ꯂꯥꯛꯀꯗꯕ ꯅꯨꯄꯤꯗꯨꯅꯕꯨ ꯌꯥꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯁꯨ ꯑꯗꯨꯃꯛ ꯌꯥꯖꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯁꯤ ꯃꯦꯟ ꯇꯥꯟꯅꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯏꯃꯥ ꯑꯩ ꯑꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯂꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯑꯗꯣ ꯄꯪꯊꯦꯡꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯧꯕꯗꯨ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯍꯤꯅꯤꯗꯤ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯗꯨꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯃꯥꯂꯦꯝꯁꯤ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯋꯥꯅꯔꯣꯏꯗ ꯑꯁꯤ ꯍꯥꯏꯅ ꯂꯨꯍꯤꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯃꯧ ꯃꯁꯨ ꯂꯩꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯗꯨ ꯂꯩꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯧꯕꯒ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕꯅꯤ ꯇꯧꯔꯤꯕ ꯃꯦꯅꯥꯎꯗꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯨꯗ ꯄꯨꯝꯂꯤꯈꯩ ꯇꯨꯝꯁꯤꯜꯂꯝꯃꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯨꯗ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝ ꯅꯨꯡꯁꯤꯅ ꯍꯧꯗꯣꯛꯄꯁꯨ ꯉꯝꯗ ꯃꯪꯒꯣꯜꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯔꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯤꯡꯊꯣꯛꯄ ꯁꯣꯏꯔꯔꯣꯏꯗꯧꯔꯤꯕꯅꯤ ꯉꯥꯡꯂꯨ ꯁꯛꯂꯨꯔꯁꯨ ꯂꯧꯕꯤꯗꯧꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯇꯥꯈꯠꯂꯛꯇꯧꯔꯤꯕꯅꯤ ꯑꯩꯕꯨ ꯀꯔꯝꯅ ꯇꯧꯗꯣꯏꯁꯤꯕꯣ ꯃꯅꯝ ꯃꯄꯤꯁꯤꯡ ꯑꯁꯤꯒꯁꯨ ꯇꯤꯟꯅꯕ ꯌꯥꯔꯗꯤ ꯈꯔ ꯐꯗꯧꯕ ꯄꯪꯈꯠꯇ ꯈꯠꯅꯃꯟꯕꯁꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯐꯔꯅꯤ ꯈꯟꯗꯅ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯐꯩꯗ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯝ ꯅꯨꯡꯁꯤꯅ ꯃꯥꯅ ꯊꯣꯛꯄ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯗ ꯃꯃꯧ ꯌꯥꯏꯃ ꯂꯩꯕꯤꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯨ ꯆꯩꯗꯅ ꯉꯥꯡꯕꯗ ꯃꯥꯅ ꯀꯥꯍꯦꯟꯕ ꯉꯝꯗꯧꯕ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯅꯠꯇ ꯃꯁꯤ ꯃꯔꯨꯝꯗ ꯃꯥꯅ ꯇꯥꯔꯣꯏꯗꯕ ꯂꯝꯗ ꯉꯥꯡꯉꯦ ꯑꯗꯨꯅꯗꯤ ꯃꯥꯅꯁꯨ ꯅꯥꯎ ꯆꯥꯎ ꯇꯥꯕ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯨ ꯉꯥꯡꯂꯤꯕꯅꯤ ꯁꯛꯂꯤꯕꯅꯤꯅꯦ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯒꯁꯦ ꯃꯅꯥꯗꯒ ꯍꯥꯞꯄꯤꯕ ꯅꯠꯇꯦꯅꯦ ꯃꯥꯅꯗꯤ ꯑꯗꯨꯅꯅꯤ ꯎꯄꯥꯏ ꯂꯩꯇ ꯏꯇꯣꯝꯇ ꯇꯛꯁꯤ ꯁꯣꯜꯂꯤꯕꯁꯤ ꯏꯃꯥꯅ ꯉꯥꯡꯕ ꯐꯥꯎꯕ ꯇꯥꯗ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏꯅꯒ ꯉꯥꯡꯕꯁꯤꯗꯤ ꯂꯣꯏꯔꯦ ꯃꯉꯣꯟꯗꯗꯤ ꯁꯩꯔꯣꯜ ꯁꯛꯄ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ರೆ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯒꯦ ꯈꯜꯂꯤ ꯑꯗꯣ ꯏꯃꯥ ꯃꯥꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯍꯣꯡꯗ꯭ꯔꯗꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯅꯗ꯭ꯔꯒ ꯏꯃꯥ ꯍꯣꯏꯕꯨ ꯀꯧꯔꯛꯂꯗꯤ ꯀꯝꯗꯧꯕ ꯑꯗꯨꯒꯤ ꯋꯥꯕꯨ ꯅꯣꯏꯅ ꯊꯣꯛꯄ ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯁꯤꯗꯅꯤ ꯍꯥꯏꯗꯧꯔꯤꯕ ꯑꯗꯨꯕꯨ ꯍꯥꯏꯔꯒ ꯌꯥꯔꯗꯤ ꯐꯩꯅꯦ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯖꯧꯔꯤꯁꯤꯅꯤ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯥ ꯍꯦꯜꯂꯦ ꯀꯥꯏꯅꯒ ꯃꯅꯝ ꯄꯤꯂꯥꯎ ꯀꯥꯏꯅꯒ ꯍꯥꯏꯅ ꯀꯧꯔꯛꯄꯗꯅꯦ ꯆꯠꯄꯁꯨ ꯉꯝꯃꯣꯏꯀꯣ ꯏꯕꯦꯝ ꯅꯨꯡꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯀꯧꯕꯅꯤꯅ ꯃꯃꯧꯃꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯃꯛꯄꯨ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠꯅꯅꯤ ꯈꯟꯅ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯍꯥꯏꯗꯅ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯃꯦꯅꯥꯎꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯁꯝ ꯃꯅꯥꯏ ꯐꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯔꯨꯔꯦ ꯑꯗꯨꯅ ꯃꯀꯣꯛ ꯍꯣꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯥꯎꯔꯤ ꯈꯣꯟ ꯀꯜꯂꯞꯅ ꯑꯩꯅ ꯅꯣꯏꯗꯅꯦ ꯀꯅꯥꯁꯨ ꯂꯥꯎ ꯍꯥꯏꯖꯔꯣꯏ
ꯃꯦꯅꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯅ "ꯏꯁ" ꯍꯥꯏꯔꯒ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯈꯪꯕꯗꯨ ꯐꯥꯖꯤꯜꯂꯒ "ꯏꯃꯥꯏꯄꯦꯝꯃ ꯏꯃꯥꯏꯄꯦꯝꯃ, ꯅꯁꯝ ꯅꯅꯥꯗꯣ ꯑꯝꯇ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯨ, ꯃꯤꯅꯒ ꯎꯈꯤ ꯂꯥꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯦ." ꯃꯦꯅꯥꯎ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ "ꯑꯗꯨꯒꯤ ꯅꯣꯏꯅꯩꯒꯤ ꯅꯨꯄꯥ ꯊꯤꯔꯒ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯔꯤꯗꯨꯗꯤ ꯑꯁꯤꯗꯕꯨ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯀꯥꯏꯅ? ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯖꯠ ꯂꯤꯆꯠꯁꯦ ꯁꯨꯝ ꯍꯟꯗ꯭ꯔꯗꯤ ꯅꯪꯅꯦ ꯊꯨꯝ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯊꯥꯛꯄ ꯂꯣꯏꯗꯅꯅꯦ ꯆꯟꯅꯗꯅ ꯍꯜꯂꯛꯄ ꯁꯣꯏꯔꯣꯏꯀꯣ." "ꯑꯗꯨꯒꯤꯁꯨ ꯀꯩꯝꯇ ꯈꯟꯗꯦꯗ, ꯀꯣꯛ ꯍꯜꯂꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯍꯜꯂꯛꯄꯤ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝꯅ ꯐꯖꯕ ꯃꯤꯡꯊꯣꯜꯗꯧꯅ ꯅꯪꯅꯦ ꯀꯣ ꯋꯥꯈꯜ ꯈꯔ ꯈꯟꯊꯕ ꯌꯥꯕꯅꯤ ꯏꯕꯦꯝꯃ꯫ ꯃꯤꯅ ꯀꯩꯁꯨ ꯍꯜꯂꯛꯄꯤꯁꯦ ꯐꯖꯅ ꯉꯥꯡꯅꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯍꯜꯂꯛꯄꯤ ꯑꯣꯏꯗꯅ ꯂꯦꯝꯅꯒ ꯊꯥꯛꯄ ꯉꯝꯃꯣꯏꯀꯣ꯫ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ, ꯃꯣꯏꯅ ꯊꯥꯛꯄꯤꯗ꯭ꯔꯁꯨ ꯏꯄꯨꯔꯣꯏꯕꯅ ꯊꯥꯛꯀꯅꯤ, ꯑꯗꯨꯝ ꯊꯥꯛꯍꯟꯅꯤ꯫ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯏꯇꯣꯝꯇ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯜꯂꯛꯇꯧꯕ ꯅꯠꯇꯦ, ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯨꯄꯥꯗꯨꯁꯨ ꯍꯦꯛꯇ ꯆꯦꯜꯂꯒ ꯄꯨꯔꯛꯇꯧꯔꯤꯕꯅꯤ" ꯍꯥꯏꯅ ꯃꯦꯅꯥꯎ ꯏꯕꯦꯝꯃꯗꯨ ꯃꯅ ꯃꯅ ꯍꯥꯏꯔꯤꯈꯩ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯂꯥꯏꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯊꯕꯠ ꯊꯕꯠ ꯀꯛꯊꯠꯂꯒ ꯈꯨꯝꯂꯛꯄꯗꯨꯗ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ ꯁꯥꯎꯔꯤ ꯁꯥꯎꯏ꯫ "ꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯤꯟꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯃꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯈꯨꯝꯅꯕ ꯄꯥꯈꯨꯝꯁꯨ ꯁꯨꯡꯋꯥꯠ ꯋꯥꯠꯇꯦ ꯑꯣꯏꯕ꯫ ꯏꯁ, ꯅꯣꯏꯗ ꯅꯆꯤꯟ ꯄꯥꯟꯕꯗꯧꯅ ꯑꯩꯁꯨ ꯄꯥꯜꯂꯤ ꯀꯩꯅꯣ? ꯅꯣꯏꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯁꯨ ꯄꯥꯈꯨꯝ ꯑꯗꯨꯝ ꯄꯤꯕ ꯇꯥꯕ, ꯑꯗꯨꯝ ꯈꯨꯝ ꯇꯥꯕ꯫ ꯍꯥꯏ, ꯅꯅꯝ ꯑꯁꯤꯅ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯅꯪꯅ ꯅꯆꯤꯟꯗꯣ ꯍꯦꯛꯇ ꯈꯨꯝꯅꯕ ꯍꯣꯠꯅꯗꯧꯒꯤꯗ ꯇꯧꯔꯒ ꯂꯩ꯫ ꯀꯩꯅꯣ, ꯍꯥꯏꯔꯛ ꯉꯥꯡꯂꯛꯑꯗꯤ ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯈꯨꯝꯗ꯭ꯔꯁꯨ ꯑꯃꯨꯛ ꯅꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯎꯁꯤꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯗꯧꯔꯤꯕꯅꯤ, ꯈꯨꯝꯂꯁꯨ ꯈꯨꯝꯃꯦꯅ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯖꯅ ꯈꯨꯝꯕ ꯀꯩꯗꯧꯏ ꯍꯥ? ꯑꯗꯨꯗꯤ ꯅꯠꯇ ꯑꯣꯟꯁꯤꯟꯅꯔꯒ ꯍꯦꯛꯇ ꯅꯪꯅ ꯑꯉꯝ ꯇꯥꯅꯕ ꯍꯣꯠꯅꯕꯗꯨ ꯇꯧꯅꯨ ꯍꯥꯏꯋꯥꯅꯤ꯫ ꯏꯃꯥ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯅꯤꯀꯣ, ꯃꯤꯒꯤ ꯃꯃꯥꯈꯩꯗꯤꯅꯦ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯒꯤ ꯃꯤꯆꯪ ꯂꯣꯏꯅ ꯆꯪꯅꯩ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯤꯆꯪ ꯆꯪꯒꯦ ꯍꯥꯏꯗꯗꯅ ꯃꯃꯧꯒꯤ ꯃꯤꯆꯪ ꯆꯪꯉꯦꯕ꯫ ꯍꯦ, ꯇꯥꯅꯤꯡꯗꯦ, ꯃꯧ ꯍꯥꯏꯕ ꯂꯩꯇꯦ, ꯅꯤꯉꯣꯜ ꯍꯥꯏꯕ ꯂꯩꯇꯦ, ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯣꯏꯕꯗꯨꯗꯤ ꯁꯣꯏ ꯍꯥꯏ ꯇꯥꯕ, ꯏꯆꯥ ꯃꯤꯆꯥ ꯍꯥꯏꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦꯕ꯫ ꯅꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯕꯖꯥꯠꯅꯤ꯫ ꯂꯩꯕꯤꯔꯣꯏꯌꯦ, ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩꯁꯨ ꯀꯨꯏꯅ ꯀꯩꯁꯨ ꯂꯩꯕꯤꯔꯣꯏꯕ꯫ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯗꯧꯔꯦꯗꯅ, ꯁꯤꯗꯒꯤꯗꯤ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯉꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯅꯥꯎꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯄꯣꯛꯄꯤꯗꯨꯅ ꯍꯦꯛ ꯉꯥꯡꯕ ꯐꯥꯎꯕ ꯃꯅꯥꯗ ꯍꯥꯞꯇ ꯃꯥꯅ ꯊꯣꯛꯄ ꯁꯥꯎꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯃꯧ ꯌꯥꯏꯃꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯎꯔꯦꯗꯅ ꯏꯃꯧ ꯏꯕꯦꯝꯃ, ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯐꯥꯎꯕ ꯃꯅꯥꯗ ꯍꯥꯞꯇ꯭ꯔꯤꯁꯦ? ꯈꯪꯗ꯭ꯔꯤꯃ, ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯅꯥ ꯂꯧꯗꯅꯕꯨ ꯇꯧꯔꯤꯅꯣ? ꯃꯈꯣꯏ ꯇꯥꯁꯨ ꯏꯇꯩꯍꯟꯁꯨ ꯉꯥꯏ, ꯏꯅꯥꯎꯅꯨꯄꯥꯁꯨ ꯃꯉꯥꯏ, ꯂꯣꯏꯅ ꯏꯃꯥ ꯍꯣꯏꯅ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯕ ꯁꯛꯄꯗ ꯍꯪꯒꯠꯅ ꯐꯥꯎꯕ ꯈꯨꯝꯗꯦ꯫ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯣ, ꯑꯇꯩ ꯂꯧꯕ ꯅꯠꯇꯦ, ꯃꯅꯦꯁꯤꯡꯗꯨ ꯂꯧꯗꯅ ꯇꯧꯔꯤꯅꯤ꯫ ꯅꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯌꯦ, ꯃꯈꯣꯏꯒꯤ ꯅꯤꯉꯣꯜꯈꯩꯁꯦ ꯁꯨꯃꯥꯏ ꯂꯣꯏ ꯇꯧꯋꯦꯅ꯫ ꯃꯤ ꯇꯤꯟꯅ ꯌꯥꯗꯕꯤ ꯀꯣꯂꯨꯞ ꯍꯥꯏꯗꯅ ꯈꯪꯅꯩ ꯍꯥꯏꯅꯅꯦ ꯊꯥꯏꯅꯗꯤ ꯅꯥꯇꯩ ꯌꯥꯝ ꯆꯥꯔꯝꯗꯦ ꯍꯥꯏꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯑꯩꯗꯤ ꯏꯅꯦꯍꯜ ꯍꯣꯏ ꯏꯅꯦꯇꯣꯟꯗꯨ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯞꯅ ꯏꯪꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯉꯥꯡꯕꯗꯨꯗ ꯊꯥꯕꯨ ꯊꯥꯖꯔꯨꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯦꯝꯃ, ꯑꯩꯅ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗ ꯅꯅꯦꯝꯇꯣꯟꯅꯒ ꯑꯩ ꯑꯣꯠꯄꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ? ꯑꯩꯅ ꯋꯥꯃꯟꯗꯅ ꯂꯣꯟꯅ ꯀꯞꯄꯗꯨ ꯎꯕꯗꯅꯦ ꯅꯄꯥꯕꯨꯡꯅ ꯃꯆꯦ ꯃꯆꯜ ꯍꯦꯛ ꯀꯧꯕꯅꯤꯅ ꯀꯟꯅ ꯆꯩꯔꯨꯕꯁꯨ ꯌꯥꯗ꯫ ꯏꯅꯦꯝꯕꯣꯛ ꯑꯗꯨꯗ ꯍꯥꯏꯔꯨꯔꯁꯨ ꯃꯗꯨ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ, ꯇꯧꯐꯝ ꯈꯪꯗꯗꯅ ꯅꯀꯨꯁꯦ ꯃꯔꯥꯏꯕꯛꯇ ꯊꯥꯡ ꯁꯪꯒꯥꯏꯅ ꯌꯥꯟꯁꯤꯜꯂꯒ ꯈꯥꯡꯂꯤꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯄꯥꯕꯒꯤ ꯃꯔꯥꯏꯕꯛꯇ ꯇꯥꯔꯤꯕ ꯗꯥꯛꯇꯨ ꯊꯥꯡ ꯁꯪꯒꯥꯏꯅ ꯌꯥꯟꯁꯤꯟꯕꯒꯤꯔꯣ? ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅꯅꯦ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯅꯤꯉꯣꯜ ꯀꯣꯂꯨꯞ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯗꯕ ꯁꯖꯠ ꯂꯤꯆꯠ ꯃꯌꯥꯝꯁꯦ ꯍꯥꯏꯖꯤꯟꯗꯅ ꯅꯆꯜ ꯑꯁꯤꯗ ꯑꯃꯨꯛ ꯄꯛꯂꯒ ꯂꯩꯍꯧꯔꯦꯗꯅ ꯁꯦ꯫ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯥꯏ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯂꯩꯃꯥꯡ ꯌꯧꯏꯗꯨꯅꯤ꯫ ꯄꯥꯝꯖꯗꯦ, ꯑꯁꯤꯒꯤ ꯁꯖꯠ ꯂꯤꯆꯠ ꯑꯁꯤꯗꯗꯤ ꯁꯛꯀꯅꯨ ꯍꯥꯏꯕ ꯇꯥꯗ꯭ꯔꯤꯁꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯅꯤꯛꯂꯝ ꯀꯥꯏꯕ ꯌꯥꯗꯦꯅ ꯏꯜꯂꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛꯇꯨꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯤꯅꯤ ꯍꯣꯏꯗ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯃꯪꯒꯣꯜ ꯀꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯦꯅꯥꯎꯗꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯁꯥꯔꯤꯕꯁꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ
ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯕꯤꯅꯤ ꯃꯥꯒꯤ ꯇꯧꯁꯤꯟꯅꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯂꯨꯍꯤꯅꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯗꯨꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯦ ꯏꯃꯧꯅ ꯀꯔꯤꯅꯣ ꯆꯥꯅꯤꯡꯕ ꯆꯥꯅꯕ ꯂꯨꯄꯥ 10ꯁꯤ ꯂꯧꯁꯤꯜꯂꯨꯁꯦ ꯌꯥꯔꯅꯤ ꯏꯃꯥ ꯀꯔꯤꯒꯤ ꯌꯥꯕꯅꯣ 이마나 누시다나 이모기 삐버니 세 럭실루시 이비엠 누시나 야라니 데이나마 nganbina karigi yabano manemsina mamongda sok nungsina pibasibo se 럭실루시 ido noina nya nungsida na pirini se asiyaina luhini amadi magalakminaba makoy nupi ani humdo minawgi tampakti hekta sela soiba khra thamjilaklammi minaw so dumang iga tawdur 럭실lammi luhini di mamong nupi phangningbana ngawrabi oibana mamungi makokta haifet nungsina nan thabiduna ibem nungsi ibema nasan nupisya imau haido oidorabana karino khangde aidi pangnongda nungsijakhreda hoinama aduna oirini masinna dum naisabagi wani hayeng luhongla matungna kamdongba haina mamai be madudi mipai banadi loirabani mana dumna humang kangna wa ingang ngangdabaduda asin arang oiribi masanupiduna mayam mamangda nupa mayunggi mina wakalana khankiba tare khana singdokpa oina thambal sanana inama isi hoi mayam warobinuko aikoina masi mahausana wangangba kaya haitabani imong nupi sina amuk kabo henmani luhinina adogidi kaisu khanteda aidi tumin walanga kaya haiba ngamsadana imongna tatat yengmasi oiri otokna nungsirisi natrani nganbiya nati aina pangai haijin baranya noidi imosibu karisu nungsidra haiwani hoida nungsida noinia koina sukngi thasi haibasi phatabaniko isi yengo mamong phangni mandana tawri siyengo asidabu noina som leikhisidana tum hayeba asi haina nupa mayungi mi khaidudi mathum marang ihau hauna harauna no kheri adubu menawgi manam ahumdudi karimta haidabagi wani masanupidugi lonjat pusat aduga moina hai mayamsiga haina khanaribani nupa mayungi mi khaisu ngyak asumna yaya langlamlaga aduma khana khirami menaw nupa mayungi mi khayek sakhibaga magi haunabi phibamduda pop lamna hanjilaklammi ha sirida toshinna ba hotnabadane kyamdi ware thambal sanana hai bema nangi duki mong matawdo nupa mayumdadi tawrula oyaba nateko ibem nungsina pitumbia nangna khra imongsia ngang sakta tawrab aikoina haibasidi ba magi manada gamta haptre is aibo changadik ta halisi yengune hatpagi wa natini nangbo aikoina haibu wabu nangbu nanada haplibro aduna hairi taningi komta yare nangsu namasi ko sinaraga sinda pawdana bahunadi kana lawdana natinadu kalino ho ini sing lawdana kalini minawgi wadu tabada mamai be maga mana masingadi wadi haida masin kumlaga nokningbadu khangzilami adubu thamal sanadi nokninglubadi hairun mabu site khanna sauri bema nangnya adugi bibamdu handrabadi thumbi ima phawba sadana halakba soroi ko ho dusu inegi matau tamline haina khandu atadu yeguni ho egi dine inihemdo yam phanmandabagi ma siba ngaibagi halakpani ado noigi nanem oidori basidi yam phabani aduna mina nangna soibagini adumak haina doriba khangzare yare aikoi pabana haibadi ineto noigi abokto kasu thoina phattaba minati hai inena chanadabagi halakpani hai manena fana ngang saklasu mana ngamnaba duma khumlibudu tabada mama aduga mana masing adudi kuina leitharadi soidana mane duga khatnarakpa tari haina pakhatpana loirami aduna masin maya khara yangba mayambusu nusihanba ngamba laibina marak phathatlaga ineton masingangsia sumaina so mana thokpa makhumdan leirabani magon sinaraga nangnaraga ineda ngwanabani aikoidi chakla amana loi kasaidagi kaisumta su sabanati inaw law sak thidoknaba tawrasi ineton law ada saksang doina wari sarasi haigumladana ineton aikhoisu chakla amana loirabani law saksangda chak thina wari watai su sanarusi asi haina mau ani ahumduna namdana mani be madu putokhirami mayamda thokrabada minawbi wai sangbagi sorama hundoklammi madamduda mamai be maduna mangoda pairap yenglaga leiramaduda khangprek khangna ima kaimi yengnududi ibem nungsi masanupi go onsinaraga chap manana chinda pawdanaba
ꯉꯝꯗꯧꯕ ꯅꯠꯇꯕꯅꯤꯅ ꯏꯇꯞ ꯇꯞꯊꯔꯛꯂꯒ ꯅꯅꯦꯗꯕꯨ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ ꯃꯄꯥꯝꯅꯤ ꯍꯥꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯂꯥꯛꯅꯤꯡꯂꯔꯣꯏꯅꯦ ꯃꯤꯅꯥꯎꯅ ꯂꯥꯛꯇ꯭ꯔꯁꯨ ꯇꯣꯛꯁꯅꯨ ꯂꯥꯛꯇꯕꯗꯨꯕꯨ ꯍꯦꯟꯅ ꯐꯩ ꯍꯦꯛ ꯂꯥꯛꯄꯒ ꯑꯃꯨꯛꯇꯣꯏꯕ ꯏꯁꯧ ꯏꯔꯥꯡꯅ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯃꯅꯦꯝꯅ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛꯅꯦ ꯃꯃꯧꯅ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯗꯅ ꯇꯥꯅꯤꯡꯗꯕ ꯅꯥꯀꯣꯡꯁꯦ ꯋꯥꯏ ꯆꯤꯜꯂꯦꯕ ꯍꯔꯦꯠꯇ ꯍꯔꯦ ꯃꯦꯝꯃ ꯅꯪꯒꯤ ꯅꯆꯤꯟ ꯁꯤꯗꯦꯕ ꯑꯗꯨꯕꯨꯅꯦ ꯅꯪꯁꯨ ꯁꯨꯃꯥꯏꯅꯗꯤ ꯇꯧꯅꯨꯀꯣ ꯇꯧꯖꯔꯣꯏ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ 이뱀 ꯅꯨꯡꯁꯤꯗꯨ ꯃꯆꯥꯅꯨꯄꯤ ꯃꯆꯤꯟ ꯀꯟꯕꯤꯗꯨ ꯉꯥꯡꯅꯕ ꯉꯝꯗ ꯑꯗꯨꯃꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗ ꯃꯥꯡꯒꯣꯜ ꯀꯥꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯝꯃꯤ ꯅꯨꯃꯤꯠ ꯂꯦꯞꯅꯕ ꯑꯗꯨꯗꯒꯤ ꯍꯧꯅ 이뱀 ꯅꯨꯡꯁꯤꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯗꯨꯅ 이마ꯒꯤ 이뱀아 이사ꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯦ ꯅꯤꯇꯤ ꯅꯤꯌꯣꯝ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕꯅꯤ ꯌꯨꯝ ꯄꯥꯟꯕꯅ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯤꯅ ꯌꯦꯡꯉꯣꯏ ꯑꯗꯨꯅ ꯅꯪꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝꯗꯣ ꯈꯔ ꯇꯝꯁꯤꯟꯍꯧ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯅꯪꯕꯨ ꯑꯩꯈꯣꯏ ꯆꯤꯡꯊꯣꯛꯂꯨꯕ ꯇꯥꯔꯦꯅꯦ ꯑꯁ ꯑꯩ ꯑꯗꯨꯝꯇ ꯍꯩꯗꯧ ꯃꯥꯟꯗꯦꯕ ꯑꯁꯨꯛ ꯂꯨꯅꯤ ꯈꯪꯉꯝꯃꯗꯤ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯌꯥꯖꯔꯝꯂꯣꯏꯗꯕꯅꯤ ꯍꯩꯇꯕꯗꯣ ꯍꯩꯅꯕꯅꯤ ꯇꯝꯁꯤ ꯍꯥꯏꯔꯤꯁꯤ ꯅꯪꯕꯨ ꯇꯝꯂꯕꯗꯤ ꯂꯣꯏꯅ ꯂꯥꯏꯕꯅꯤ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯍꯩꯇꯕꯗꯣ ꯍꯩꯅꯕ ꯇꯝ ꯏꯃꯥ ꯇꯥꯛꯀꯦꯅꯦ ꯍꯣꯏꯁꯦ खरा तमलगदी येंगसे अदो हैद्रदी खंगदेको होइने इमाना हाइसिदे तो अदो होइरदी हैरदौबनी हाइने इबेम नुंगसीना मसानुपी लैसाबी अदुबो अंगांग मसा मगुमना इनौ नौना इमुंग मनुंगी थबैं खांग पुंबा तौबा तंबीरी पिकलिंगैदगी हौना अमता हैरक्तबा तमलक्तबना मिनाउदो अमता हायोसु यारमदे वाबनसु लोइरमी मसादो लम तासिन फावबदा मख्वांगदो हाइफेट नोंथरगा असुम तासिनबदो वारक्तुना फट लाउना नोंखलक्लमी अदुगा सप्तिंग तिंगना सुमजितो अदुमुक सिलक्पदो उबदा ममाइबे मदुना तहा है सुमजितपदो माइना सिटलबदि याररोइ नख्वांगदो खरा नोंथरगा सिटपा तमुनि नंगवा मिनाउ हाइनगा हाइतबगी वाना तौरिङैदुदा ममाइबे मदुना ताक्लिनि हाइदना पंगांगदा ngang खोइदोगा सौगलक्पगा सौ लाउना सुमजितो लाक्तरे हेक लंगथोखिरमी अदुगा खोंदो वाउरपना असुक वाबसिबु कनाना तमजेइदना हयेंग आदा थोकपो तौरगा लोइ इसे अदु याबा नतेन्या सिदगी अमत हाइतना जख्रगा आदा कमाइना तौरोदोरिबनुने अस अदुगिदमक्ता इमाना वाबियो हाइजे अइना थोकपदो मक थेंगनरगा तमलगे यार हाइना मेनाउदो ममाना ngang masakpaga amada tada phet haidokलाga kada sangkirami इबेम नुंगसी उपाय लेता मचानुपीना लंगथोक्लम सुमजितु तपना लौखत्तुना मसिनदा तपना असिबोइबु करम ngangnagadabuno तौरिबसिबु खंगद्रे हयेंग मीगी मयुमदुदगा कैनोबा माना तौदुरिबसिबु असि हाइना नुंगसाथीना मुरुम सोंदुना इमुंगदा सुमजितु थम्मा संखिरमी असोमदना लुहिनीदी अमुक्तोइबा अमता पोक्पा मचानुपागी लुहोंगबनी हाइदना धूमधामदनी माना लांगली मयामसी ममागी असाव अरम काना लांगलिबा मयामदु उबदा मचानुपी थेंबीना हैनद्रदुना इमा असा थक्सी कबोक हैबोक्तगी हेंदोक्तना तन तौनी काइना हाइसि कैगिनो है तौदा यादबनीने कैगिनो हाइबदुबो कैनोनि मसिबो सिंबा मालगा इपंगिसिना अमत्ता यावबा नबुंगी लुहोंगबाबु तराइना तजोब तौबा यारिब्रो अदुना असा थक्तगी हौरगा हेक्ता हेक्थादना तौदौरिबनी कई कानबा सेल मांगलगा तोकनबा थबकसे याम पामब्रा कैनो खुइमासे कुइरगा सुम पेंग सोइब्रा कैनो वखल तादबा गाक्ता खनदना सुम तौरई हाय अबोक साबिया नंगना करी खंगदना मी ममांगदा अमत्ता यावबा इसागी लुहोंगबाबु दुमदाम तौद्रदी करी हाइनाखिने तानिंगजेको हजाव लांगनागा मीना साबा थकपा नुंगाइरगा एखोइदना केमता कानादबा गाक्तनी इमाना तौरिसि अदुगी सरुक मयामना तौनिरिबसे असि सुम तौबा याबसिदा यादेने मदो मयामदगी हेना तौदबा यादबनिने इसा मतोमतनिने अमुक हना होंगदोबसु लेइत्रे अदुना मयामना मागिदो हाइदुना सोनाहनगदौरिबनिने पीलबनि हेइदि इमा नंगने मिया ममांगदा यामना उचानिंग्रा हाइबाबु तुंगदा सोइदना नमौदुना ओतखाइरगा नुगाइनिबना अमुक साबिया
ꯅꯪꯅ ꯑꯩꯁꯦ ꯃꯧꯅ ꯑꯣꯠꯄꯗ ꯁꯨꯝ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩ ꯁꯤꯕꯨ ꯃꯧꯅ ꯀꯌꯥꯝ ꯑꯣꯠꯄ ꯄꯥꯝꯒꯦꯕ ꯅꯪ ꯍꯥ ꯅꯪꯕꯨ ꯑꯩ ꯁꯤꯕꯨ ꯃꯧꯅ ꯑꯣꯠꯂꯒ ꯄꯤꯔꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤꯕꯔꯕ ꯑꯗꯨꯕꯨꯅꯦ ꯅꯅꯝꯃ ꯑꯗꯨꯗꯤ ꯈꯨꯀꯥꯞꯄꯤ ꯀꯥꯞꯂꯒ ꯍꯥꯏꯕꯤꯒꯦ ꯑꯗꯨꯝꯅ ꯈꯛ ꯇꯧꯔꯣꯏꯀꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯝꯗꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯅꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯔꯩ ꯌꯦꯠꯅꯗꯨ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯂꯩꯀꯥꯏꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯂꯒ ꯀꯅꯥꯒꯤꯗ ꯀꯔꯤ ꯆꯥꯕ ꯌꯥꯏ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕꯤ ꯃꯧ 2-3 ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯎꯕꯗ ꯊꯦꯝꯕꯤꯅ ꯍꯦꯟꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯂꯥꯏꯗꯨ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯑꯁꯣꯞ ꯑꯔꯦꯡ ꯈꯪꯗꯕꯤ ꯃꯤꯒꯤꯗ ꯀꯔꯤ ꯆꯥꯕ ꯌꯥꯏ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕꯤ ꯀꯥꯡꯕꯨꯁꯦ ꯑꯁꯤꯒ ꯃꯣꯟꯁꯤꯟꯅꯔꯒ ꯏꯃꯥꯒꯤ ꯐꯨꯇꯥꯅꯤꯗꯣ ꯇꯧꯁꯤꯜꯂꯣ ꯑꯗꯨꯒ ꯂꯣꯏꯅ ꯊꯦꯝꯂꯒ ꯆꯥꯊꯣꯛꯍꯜꯂꯣ ꯍꯩ ꯃꯤ ꯇꯥꯅꯤꯅꯦ ꯃꯤ ꯇꯥꯔꯒ ꯀꯔꯤ ꯈꯟꯅꯤ ꯃꯁꯤ ꯃꯤꯅ ꯀꯔꯤ ꯈꯟꯅꯤ ꯈꯜꯂꯣꯏ ꯀꯥꯏꯁꯦ ꯀꯔꯤꯝꯇ ꯈꯟꯗꯦꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯃꯣꯏꯁꯨ ꯀꯅꯥ ꯅꯠꯇꯦ ꯂꯩꯀꯥꯏꯅꯤ ꯈꯟꯅ ꯂꯥꯛꯆꯔꯤꯅꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯇꯧꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯆꯠꯂꯣ ꯄꯤꯖꯧ ꯑꯗꯨꯒ ꯊꯕꯛ ꯉꯥꯡꯂꯤꯉꯩꯗ ꯑꯃꯠꯇꯁꯨ ꯇꯧꯕꯤꯔꯣꯏꯗꯕ ꯑꯗꯣ ꯃꯗꯨꯀꯥꯟꯗꯅꯅꯦ ꯑꯇꯇꯥꯏ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯈꯣꯝꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯄꯩꯊꯣꯛꯂꯒ ꯆꯪꯈꯤꯔꯝꯃꯤ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯀꯜꯂꯤꯕ ꯃꯧꯁꯤꯡꯁꯨ ꯊꯕꯛꯀꯤ ꯃꯇꯝꯗꯗꯤ ꯏꯃꯨꯡꯗ ꯑꯗꯨ ꯇꯧꯋꯤ ꯑꯗꯥ ꯇꯧꯋꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯩꯊꯣꯛꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯤꯅꯤ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯌꯥꯝꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯇꯧꯋꯤ ꯍꯥꯏꯅ ꯁꯛꯅ ꯁꯣꯟꯅꯕꯗꯨꯅꯤ ꯄꯥꯝꯂꯤꯕ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯧꯁꯤꯡꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯩꯃ ꯇꯝꯐꯥ ꯅꯣꯏ ꯂꯥꯛꯂꯤꯕꯔꯣ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯤ ꯍꯧꯅꯔꯒ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯂꯥꯎ ꯏꯅꯦꯁꯨ ꯏꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯂꯤꯕꯅꯤ ꯅꯣꯏ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ ꯏꯅꯦ ꯍꯣꯏꯒꯤꯕꯨ ꯀꯩꯒꯤ ꯂꯥꯛꯇꯅꯤ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯅ ꯂꯥꯛꯇꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯨꯍꯤꯅꯤꯗꯨ ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈꯤꯔꯝꯃꯤ ꯃꯤꯅꯥꯎꯁꯨ ꯂꯨꯍꯣꯡꯂꯛꯂꯕ ꯀꯧꯕꯅꯤꯅ ꯅꯣꯡ ꯅꯤꯅꯤꯗꯨꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯁꯤꯟꯅꯗꯨꯅ ꯌꯥꯝ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯝꯗꯒꯤꯁꯨ ꯃꯅꯦꯝ ꯍꯣꯏꯗ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯌꯥ ꯍꯩꯇꯕꯅꯤ ꯍꯥꯏꯅ ꯋꯥ ꯃꯦꯜꯂꯛꯄꯅ ꯂꯨꯍꯤꯅꯤꯅꯁꯨ ꯊꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯁꯨ ꯇꯥꯗꯕꯗ ꯊꯣꯏꯅꯗꯤ ꯉꯥꯡꯕꯤꯔꯝꯗꯦ ꯑꯗꯨꯃꯛꯄꯨ ꯑꯣꯛꯇꯁꯤꯡꯗꯗꯤ ꯁꯨꯝꯗꯧ ꯑꯁꯤ ꯇꯧ ꯍꯥꯏꯗꯅ ꯈꯛꯇꯤ ꯇꯥꯛꯄꯤꯔꯝꯃꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃꯇ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯇꯕꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯑꯁꯨꯝꯅ 5ꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 2-3 ꯁꯨꯕꯗꯨꯗ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯟꯅꯔꯛꯄꯗꯨꯗ ꯂꯨꯍꯤꯅꯤꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯕꯦꯝꯃ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯅꯈꯨꯠ ꯆꯣꯛ ꯍꯥꯝꯕꯗꯨ ꯇꯧꯅꯨ ꯅꯅꯝꯃ ꯃꯇꯣꯝꯇꯅ ꯇꯧꯕꯗꯣ ꯋꯥꯅꯤ ꯅꯪꯁꯨ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕꯗꯣ ꯈꯔ ꯌꯥꯎꯁꯤꯜꯂꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤꯗꯨ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯁꯤꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯝꯇ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯤꯁꯤ ꯌꯦꯡꯉꯨꯕ ꯏꯅꯝꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯉꯥꯛꯇꯁꯤꯗ ꯃꯃꯧ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯕꯤ ꯃꯅꯝ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯅꯣꯛꯁꯤꯟꯅꯔꯒ ꯍꯣꯏ ꯌꯥꯎꯒꯦ ꯏꯃꯥꯁꯦ ꯃꯃꯧ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯔꯦ ꯃꯃꯧ ꯅꯨꯄꯤꯁꯦ ꯋꯥꯍꯟꯅꯤꯡꯗꯕꯅ ꯍꯩ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯅꯝꯃꯗꯅꯦ ꯅꯪꯒꯤ ꯂꯋꯥꯏ ꯈꯣꯡꯍꯥꯏꯒꯗꯣ ꯇꯧꯒꯅꯨꯀꯣ ꯅꯤꯡꯊꯤꯖꯅ ꯇꯧꯃꯤꯟꯅꯧ ꯍꯥꯏꯅ ꯂꯨꯍꯤꯅꯤꯗꯤ ꯃꯃꯧꯅ ꯇꯧꯁꯤꯟꯅꯕꯗꯨꯗ ꯏꯪꯖ ꯇꯞꯆꯕꯤꯅꯤ ꯈꯟꯅ ꯃꯆꯥꯅꯨꯄꯤꯗ ꯃꯅꯝꯃꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯉꯥꯡꯅꯕꯅꯤ ꯈꯟꯅ ꯉꯥꯡꯖꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯊꯦꯝꯕꯤꯗꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗꯒꯤ ꯃꯅꯝꯃꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯩ ꯈꯟꯅ ꯃꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯄꯣꯝꯊꯣꯛꯂꯒ ꯂꯨꯈꯥꯛꯇ ꯈꯨꯟꯖꯤꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯅꯝꯃ ꯏꯕꯦꯝꯃꯗꯨꯅ ꯁꯤꯛꯂꯤ ꯃꯥꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯇꯥꯔꯤꯕ ꯂꯨꯈꯥꯛꯇꯨ ꯆꯥꯛ ꯃꯔꯨ ꯑꯃꯨꯛꯇ ꯁꯨꯝ ꯈꯨꯟꯖꯤꯟꯕꯗꯨ ꯎꯕꯗ ꯀꯩꯁꯨ ꯀꯣꯏꯗ ꯏꯅꯝꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤ ꯀꯨꯝꯊꯥ ꯄꯨꯕ ꯇꯥꯔꯦ ꯃꯤꯅꯥꯎꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨ ꯎꯁꯤꯠꯇꯕꯒꯤ ꯍꯥꯏꯔꯤꯅꯤ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯁꯤꯡꯗꯨ ꯍꯦꯛ ꯀꯥꯡꯂꯛꯂꯤ ꯑꯗꯨꯅ ꯈꯣꯜꯗꯨ ꯋꯥꯎꯔꯞꯅ ꯅꯪꯅꯦ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯀꯣꯛ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯊꯧꯒꯠꯈ꯭ꯔꯣ ꯀꯨꯝꯊꯥ ꯄꯨꯔꯁꯨ ꯄꯨꯅ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯔꯅꯨ ꯌꯥꯔꯦ ꯀꯣꯛ ꯅꯈꯨꯠꯇꯣ ꯆꯥꯝꯂꯒ ꯍꯧꯒꯠꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯗꯤ ꯊꯦꯝꯕꯤ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯃꯈꯨꯠ ꯆꯣꯛꯍꯥꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯅꯥꯎ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯤ ꯀꯥꯝꯗꯨꯅ ꯑꯩ ꯁꯨꯝ ꯍꯥꯏꯅꯔꯛꯂꯣꯏꯗꯧꯔꯤ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯂꯨꯍꯣꯡꯂꯒ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯅꯕꯗꯨꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ
ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯁꯤꯃ ꯊꯕꯛꯇ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯅꯨꯄꯥꯅꯦ ꯇꯧꯔꯤꯁꯤꯅ ꯁꯦꯝꯃꯥꯏ ꯋꯥ ꯇꯥꯟꯅꯕꯒꯤ ꯃꯇꯝꯒ ꯑꯝꯇ ꯁꯪꯗꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯃꯁꯤꯅ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇ ꯇꯨꯀꯥꯛ ꯆꯒꯨꯝꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯀꯣꯟꯗꯣ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯐꯦꯡꯂꯤ ꯎꯠꯅ ꯐꯦꯡꯕꯅꯤꯅ ꯀꯕꯛ ꯁꯕꯛ ꯇꯛꯂꯒ ꯐꯦꯡꯕꯗꯨꯗ ꯀꯣꯟꯗꯣ ꯃꯔꯥꯡ ꯂꯥꯡꯂꯒ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯎꯔꯝꯃꯤ ꯏꯆꯦ ꯀꯣꯟꯁꯤ ꯂꯣꯏꯅ ꯂꯥꯡꯂꯦꯅꯦ ꯅꯆꯟꯅꯨꯄꯤꯗꯣ ꯃꯥ ꯌꯥꯎꯗ꯭ꯔꯣ ꯀꯗꯥꯏ ꯆꯠꯈ꯭ꯔ ꯃꯥꯗꯤ ꯈꯪꯖꯂꯥꯛꯆꯗꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯤꯅꯥꯎꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯍꯤꯅꯤꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯇ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯥꯅꯗꯤ ꯃꯃꯧꯗꯨ ꯃꯇꯣꯝꯇ ꯂꯣꯏꯅ ꯍꯣꯠꯅꯔꯝꯕ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯅ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯃꯃꯧꯅ ꯏꯁꯧ ꯂꯥꯡꯂꯝꯂꯤꯕꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯊꯕꯛ ꯌꯥꯎꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯧꯗꯨ ꯅꯨꯡꯁꯤꯃꯟꯕꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯕ ꯍꯦꯛꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯑꯩꯅ ꯃꯅꯝ ꯃꯇꯣꯝꯇ ꯊꯥꯗꯣꯛꯀꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯧꯋꯦꯗꯅ ꯍꯥꯏꯅ ꯃꯅꯝ ꯑꯁꯤ ꯃꯇꯣꯝꯇ ꯂꯣꯏꯅ ꯍꯦꯛꯇ ꯇꯧꯍꯜꯂꯕꯅꯦꯕ ꯃꯁꯤꯗꯤꯕ ꯍꯥꯏꯅ ꯉꯥꯡꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯂꯤꯕꯗꯨ ꯎꯕꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯝꯃꯤ ꯍꯩ ꯇꯣꯝꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯊꯕꯛ ꯄꯨꯝꯕ ꯅꯅꯝ ꯑꯁꯤ ꯃꯇꯣꯝꯇ ꯊꯥꯗꯣꯛꯀꯅꯨ ꯇꯧꯃꯤꯟꯅꯧ ꯍꯥꯏꯔꯤꯃꯛꯇꯗ ꯃꯇꯣꯝꯇ ꯇꯧꯍꯜꯂꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣꯏꯕ ꯅꯪꯅꯦ ꯍꯥꯏꯔꯒ ꯌꯥꯝꯅꯅꯦ ꯅꯪ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯀꯣ ꯅꯪ 이스 너희들이 강리 강다나 아이는 떠오미나람리버니 누가 콘버도 짭짭라가 콘버도다 꿈타 부르니 각 하이루버니 떠오민들이 하고로 야래 가이나가 세라 이니 강아버 야래 낭기니야 ngam나버 콤버도 떠럭란 락보다 nga이리버나 남아시다 ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯗꯤ ꯏꯀꯥꯏꯗꯅ ꯆꯩꯔꯛꯄ ꯇꯥꯕ ꯃꯄꯥꯝꯗꯒꯤꯁꯨ ꯈꯔ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯍꯩꯕ ꯋꯥꯠꯄꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦꯗꯅ ꯑꯁꯤꯃꯛꯇꯗ ꯐꯖꯅ ꯍꯥꯏꯒꯦ ꯍꯥꯏꯗꯗꯅ ꯅꯪꯅꯗꯨ ꯀꯔꯤꯒꯤ ꯍꯥꯏꯔꯨꯔꯤꯅꯣꯏꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦꯃ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯍꯩꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯨꯈꯛ ꯐꯥꯎꯕ ꯈꯨꯟꯕ ꯍꯩꯇꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯒ ꯑꯗꯨꯈꯛ ꯍꯥꯏꯕꯗꯒ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯃꯁꯥꯅ ꯁꯣꯏꯕꯒꯤꯅꯤꯗꯤ ꯍꯥꯏꯅꯤꯡꯗꯕꯒꯤ ꯑꯣꯏꯅꯤꯅꯦ ꯍꯩ ꯅꯪꯅ ꯀꯔꯤ ꯍꯦꯟꯅ ꯍꯩꯗꯅ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯕ ꯍꯩꯔꯒ ꯂꯣꯏꯅ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯌꯨꯝ ꯃꯩꯀꯩ ꯏꯃꯨꯡ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯐꯖꯅ ꯍꯥꯏꯅꯧ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯗꯨꯅꯤꯀꯣ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ 하이는 루히니도 마사누피도 오이는 온실라가 ꯉꯥꯡꯕꯤꯔꯝꯃꯤ ꯊꯦꯝꯕꯤꯁꯨ ꯃꯉꯣꯟꯗ 온실라가 ꯆꯩ ꯊꯥꯡꯗꯅ ꯇꯧꯕꯗꯨꯗ ꯄꯦꯟꯖꯗꯅ ꯉꯥꯡꯉꯣ ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯉꯥꯡꯐꯝꯅꯤ ꯇꯥꯏꯅꯐꯝꯅꯤ ꯇꯥꯏꯁꯤꯜꯂꯣꯕ ꯃꯁꯤꯗꯤꯕ ꯃꯍꯥꯛꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯂꯤꯅꯤ ꯁꯤ ꯈꯟꯗꯦꯕ 하이는 루히니도 마사누피ꯗ ꯈꯔ ꯉꯥꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯊꯦꯝꯕꯤ ꯏꯃꯨꯡꯗꯨꯗ ꯃꯇꯣꯝꯇ ꯑꯔꯥꯟꯕ ꯇꯥꯕꯗꯨꯗ ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯐꯅ ꯂꯩꯔꯁꯨ ꯃꯥꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯗ ꯈꯥꯡꯂꯝꯃꯤ ꯃꯦꯅꯥꯎꯅ ꯁꯣꯝꯗ ꯃꯅꯦꯝꯅꯒ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯟꯅ ꯐꯥꯎꯕ ꯉꯥꯡꯗꯕꯗꯨꯗ ꯃꯥꯗꯤ ꯄꯨꯔꯥ ꯃꯅꯤꯡ ꯃꯈꯥꯅꯤ ꯇꯧꯔꯛꯂꯤꯕ ꯌꯥꯍꯧꯒꯗꯨ ꯈꯔ ꯉꯜꯂꯝꯕꯗꯒꯤ ꯊꯥꯏꯅꯒꯤ ꯃꯄꯥꯝꯗ ꯍꯩꯅꯈꯤꯕ ꯊꯦꯡꯅ ꯍꯧꯒꯠꯄꯗꯨ ꯇꯝꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯊꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯣꯟꯆꯠ ꯄꯨꯆꯠꯇ ꯐꯅ ꯐꯗꯣꯛꯄ ꯃꯤ ꯑꯣꯏꯗꯨꯅꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯀꯟꯇꯛꯅ ꯍꯩ ꯇꯥꯔꯕꯣ ꯅꯪꯕꯣ ꯑꯩ ꯀꯧꯏꯁꯤ ꯇꯥꯗ꯭ꯔꯣ ꯃꯤꯅꯥꯎ ꯇꯨꯝꯂꯝꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯎꯏꯔꯤ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯕ ꯍꯧꯒꯠꯂꯒ ꯂꯝꯇꯨ ꯁꯤꯟꯖꯤꯟꯒꯦ ꯍꯥꯏꯗꯅ ꯃꯁꯤꯗ ꯅꯪꯅ ꯏꯔꯣꯏ ꯄꯨꯝꯃꯤ ꯆꯥꯗꯅ ꯇꯨꯝꯂꯒ ꯂꯩꯁꯤꯕꯨ ꯀꯩꯒꯤꯅꯣ 이스 ꯈꯣꯟꯗꯥꯁꯤꯗꯤ ꯈꯣꯟꯗꯥ ꯅꯠꯇꯦ ꯊꯨꯅ ꯍꯧꯒꯠꯂꯨ ꯆꯠꯂꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯇꯧꯁꯨ ꯆꯠꯂꯨ ꯀꯩꯅꯣ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯄꯣꯊꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯅꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯂꯩꯕ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝꯅ ꯏꯪꯆꯠ ꯇꯞꯆꯕꯤꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯍꯥꯏꯅꯔꯨꯔꯤꯕꯅꯤꯅꯦ ꯃꯁꯥꯁꯤꯅ ꯑꯏꯪꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯐꯥꯎꯕ ꯌꯥꯎꯗꯕ ꯁꯤꯕꯨ ꯀꯩꯗ ꯌꯦꯡꯗꯅ ꯍꯥꯏꯔꯛꯂꯤꯅꯣ ꯈꯪꯗꯦꯅꯦ ꯀꯃꯥꯏꯅ ꯍꯥꯏꯅꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯅꯤ ꯍꯣꯏꯅꯗꯤ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯔꯤꯈꯩ ꯌꯥꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯏꯄꯥꯝ ꯆꯠꯀꯦꯁꯨ ꯌꯥꯗꯦ ꯏꯄꯥꯝꯗ ꯂꯩꯔꯨꯁꯦꯁꯨ ꯌꯥꯗꯦ ꯑꯩꯁꯨ ꯌꯥꯝ ꯇꯥꯟꯁꯤꯜꯂꯛꯂꯕ ꯖꯥꯠꯅꯤꯀꯣ ꯃꯁꯤ ꯐꯥꯒꯤꯗꯒꯤ ꯁꯣꯏꯅ ꯐꯨꯗꯕ ꯁꯣꯏꯔꯣꯏꯀꯣ ꯀꯔꯤ ꯅꯪꯅ ꯐꯨꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯅꯤ ꯈꯜꯂꯤꯔꯣ ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯊꯥꯡ ꯇꯥ ꯁꯥꯟꯅꯔꯛꯂꯤꯕꯅꯤ ꯅꯪꯒꯨꯝꯕ ꯅꯨꯄꯥꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯗꯧꯕ ꯅꯠꯇꯦ ꯊꯧꯕ ꯊꯥꯡ ꯇꯥ ꯁꯥꯟꯅꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯀꯧꯇꯛꯄꯤ ꯆꯥꯖꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯃꯨꯛꯇꯅ
ꯊꯥꯡ ꯇꯥ ꯁꯥꯟꯅꯔ ꯀꯩꯗꯧꯏ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯃꯧ ꯑꯃꯒꯤ ꯂꯤꯁꯠ ꯆꯠꯇ꯭ꯔꯕꯗꯤ ꯅꯄꯥꯝꯗ ꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯣ ꯅꯨꯄꯥ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯑꯩꯁꯦ ꯏꯄꯥꯝꯗ ꯆꯠꯍꯟꯅꯤꯡ ꯂꯩꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯃꯤꯅ ꯍꯥꯏꯅꯕꯗ ꯆꯨꯝꯂꯦꯗꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯤꯕ ꯅꯨꯄꯥꯁꯦ ꯂꯪꯐꯩꯗ ꯅꯨꯄꯤ ꯊꯝꯕꯒꯤꯅꯤ ꯍꯥꯏꯗꯅ ꯂꯪꯐꯩꯗ ꯂꯩꯔꯤꯗꯣ ꯂꯧꯒꯦ ꯍꯥꯏꯗ ꯀꯩꯕꯨ ꯂꯧꯕꯤꯔꯤꯅꯣ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯔꯦ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯕꯨ ꯂꯪꯐꯩ ꯁꯥ ꯑꯣꯏꯅꯒ ꯑꯃꯨꯛ ꯎꯔꯛꯑꯒ ꯃꯥꯡꯊꯣꯛꯄꯤꯒꯅꯨ ꯆꯝꯅ ꯍꯤꯡꯖꯔꯤꯕꯅꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯁꯠ ꯆꯠꯂꯨ ꯌꯥꯗ꯭ꯔꯒ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯅꯕ ꯇꯧꯒꯅꯨ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯗꯣ ꯂꯪꯐꯩꯗ ꯅꯨꯄꯤ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯗꯣꯔꯤꯒꯦ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯄꯪꯕ ꯑꯣꯏꯅ ꯎꯔꯤꯔꯣ ꯍꯥ ꯅꯣꯏ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯄꯪꯕ ꯑꯔꯥꯟꯕ ꯁꯤꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯗꯧꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯦꯅꯥꯎꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯄꯤꯗꯨ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏ ꯋꯥꯏꯗ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯈꯪꯊꯥ ꯊꯥꯔꯛꯄꯗꯨꯗ ꯊꯧꯕꯁꯨ ꯍꯥꯏꯐꯦꯠ ꯇꯔꯪ ꯆꯠꯂꯝꯃꯤ ꯑꯗꯨꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯃꯥꯏꯗ ꯈꯨꯄꯥꯡ ꯊꯥꯏꯅꯦ ꯃꯁꯤ ꯍꯥꯏꯅ ꯊꯧꯕꯁꯨ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯍꯜꯂꯒ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯦꯛꯇ ꯑꯌꯨꯛꯇꯨꯗ ꯐꯨꯅꯔꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯐꯨꯅꯕꯒꯤ ꯂꯥꯎꯅ ꯈꯣꯡꯅ ꯀꯞꯅ ꯂꯥꯎꯅ ꯃꯈꯣꯜꯗꯨ ꯇꯥꯔꯒ ꯉꯥꯎꯔꯤ ꯐꯩꯔꯤ ꯍꯧꯒꯠꯂꯛꯄ ꯃꯃꯥꯏꯕꯦꯝꯃꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡꯁꯤꯡꯅ ꯍꯩꯃꯥ ꯃꯇꯩ ꯃꯅꯥꯎꯁꯤ ꯈꯠꯅꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯨꯕꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯍꯥꯏꯅ ꯂꯨꯍꯤꯅꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥ ꯃꯃꯧꯒꯤ ꯈꯠꯅꯕ ꯈꯥꯝꯗꯣꯛꯀꯦ ꯍꯥꯏꯅ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯆꯥ ꯃꯃꯧꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯣꯏꯕꯨ ꯁꯤꯅꯕ ꯇꯥꯔꯦꯅꯦ ꯏꯃꯥꯅ ꯐꯩ ꯍꯥꯏꯅ ꯊꯤꯔꯨꯕ ꯅꯃꯧꯁꯤꯗꯤ ꯑꯣꯀꯥ ꯂꯝ ꯌꯧꯕꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯑꯣꯏꯔꯝꯃꯤꯗꯅ ꯀꯔꯤ ꯑꯩꯕꯨ ꯂꯝ ꯌꯧꯕꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯀꯥꯏꯅ ꯅꯨꯄꯥ ꯅꯪꯅ ꯀꯌꯥꯝ ꯐꯔꯗꯅ ꯂꯝꯗ ꯅꯨꯄꯤ ꯊꯝꯕ ꯅꯪꯅꯁꯨ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯇꯞꯅ ꯏꯪꯅ ꯑꯃꯨꯛꯇ ꯋꯥꯗꯨ ꯈꯟꯅꯁꯤ ꯈꯠꯅꯕꯅ ꯐꯕ ꯅꯠꯇꯦꯅꯦ ꯅꯣꯏꯕꯨ ꯏꯃꯥ ꯃꯇꯥꯡꯁꯤꯗꯗꯤ ꯈꯠꯅꯕꯅ ꯀꯥꯟꯅꯔꯣꯏ ꯉꯜꯂꯤꯉꯩꯁꯤꯗ ꯑꯩꯅꯦ ꯏꯄꯥꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯀꯩꯅꯣꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯊꯥ ꯐꯥꯗ꯭ꯔꯤ ꯑꯗꯨꯒ ꯃꯄꯥꯝꯗ ꯆꯠꯀꯦ ꯁꯤꯕꯣ ꯍꯩ ꯊꯥ ꯐꯥꯗꯅ ꯃꯄꯥꯝꯗꯒ ꯆꯪꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤꯈꯛ ꯍꯥꯏꯅꯕꯒꯤꯕꯨ ꯁꯐꯨ ꯎꯌꯥꯟ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯗꯤ ꯃꯈꯣꯜ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯈꯔ ꯈꯠꯅ ꯈꯔ ꯆꯩꯅꯥꯏꯁꯤ ꯃꯍꯧꯁꯥ ꯃꯁꯤꯗꯤ ꯍꯦꯛꯇ ꯁꯤꯗ ꯇꯠꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯤꯅꯤꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯂꯤ ꯑꯗꯨ ꯃꯇꯥꯡꯗꯨꯗ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯃꯆꯥꯅꯨꯄꯥꯅ ꯁꯥꯎꯅꯤꯡꯂꯤꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯏꯃꯥ ꯍꯟꯒꯦꯁꯨ ꯍꯟꯖꯈꯤꯁꯅꯨ ꯃꯗꯨꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯀꯩꯅꯣꯅꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯥ ꯇꯥꯔꯦꯗꯅ ꯅꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯗꯧꯕꯅꯤ ꯍꯩ ꯃꯥꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯅꯨꯄꯥ ꯃꯆꯥ ꯅꯪꯒꯤ ꯅꯨꯄꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯋꯥꯔꯧꯖꯗꯗ ꯄꯪꯉꯥꯏ ꯍꯥꯏꯕꯁꯤꯗ ꯅꯪ ꯁꯤꯗꯤ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯅꯨꯄꯥꯅ ꯁꯥꯎꯔꯒ ꯄꯪꯉꯥꯏ ꯍꯥꯏꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯗꯅ ꯏꯃꯥ ꯃꯁꯤ ꯏꯃꯥꯅ ꯅꯥꯎ ꯌꯥꯝ ꯆꯥꯎꯍꯟꯗꯅ ꯊꯛꯀꯥꯒꯤ ꯍꯣꯠꯅꯔꯛꯂꯕꯅꯤ ꯑꯗꯨꯅ ꯃꯄꯥꯝꯗ ꯂꯩꯔꯨꯔꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯅ ꯈꯔꯁꯨ ꯋꯥꯔꯛꯁꯅꯨ ꯏꯃꯥ ꯅꯃꯧꯕꯨ ꯈꯥꯝꯕꯤꯔꯅꯨ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯃꯦꯅꯥꯎꯗꯨ ꯃꯐꯤ ꯃꯔꯣꯜ ꯍꯦꯛꯇ ꯍꯣꯡꯂꯒ ꯃꯐꯤ ꯈꯔꯁꯨ ꯌꯣꯝꯁꯤꯜꯂꯝꯃꯤ ꯂꯨꯍꯤꯅꯤꯁꯨ ꯃꯃꯧꯕꯨ ꯐꯅ ꯀꯟꯅꯗꯤ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯧ ꯏꯕꯦꯝꯃꯗꯨ ꯁꯥꯎꯔꯤꯅꯤ ꯋꯥꯔꯧꯔꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯃꯅꯦꯝꯅ ꯈꯥꯝꯕ ꯌꯥꯗꯦ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯧꯕꯒꯤꯕꯨꯗꯤ ꯊꯧꯕꯅ ꯈꯥꯝꯂꯕꯗꯤ ꯈꯟꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯕꯗ ꯃꯥ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯔꯦ ꯈꯟꯅ ꯎꯄꯥꯏ ꯂꯩꯇ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡꯗꯣ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯈꯥꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦꯅꯦ ꯑꯩꯕꯨ ꯁꯤꯗꯕ ꯃꯥꯜꯂꯤ ꯏꯄꯥꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅ ꯐꯔꯦ ꯍꯥꯏꯅ ꯃꯦꯅꯥꯎꯗꯨ ꯄꯦꯟꯗꯅ ꯃꯈꯣꯡ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯑꯗꯨꯃꯛ ꯃꯄꯥꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯨꯍꯤꯅꯤꯅ ꯃꯆꯥꯅꯨꯄꯥꯗ ꯀꯟꯅ ꯉꯥꯡꯂꯤ ꯑꯆꯧꯕ ꯅꯪꯕꯨ ꯅꯇꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯅꯤꯡꯉꯩꯗꯤ ꯈꯥꯝꯒꯦ ꯍꯥꯏꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯕꯨ ꯇꯥꯔꯦ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯑꯣꯏꯗꯦꯅꯦ ꯅꯪꯕꯣ ꯑꯃꯨꯛꯇ ꯇꯥꯟꯅꯔꯒ ꯈꯥꯝꯂꯨꯆꯣꯅꯦ ꯏꯃꯥ ꯑꯩꯅ ꯇꯥꯜꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯃꯥꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯅ ꯆꯠꯆꯈꯤꯕꯅꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯈꯥꯝꯃꯨꯗꯣꯏꯅꯣ ꯏꯕꯣ ꯅꯪꯁꯦ ꯊꯥꯏꯅꯗꯤ ꯋꯥꯈꯜ ꯐꯅ ꯇꯥꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯊꯣꯠꯆꯟ ꯎꯖꯕꯤꯅꯤꯅꯦ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯒ ꯋꯥꯈꯜ ꯇꯥꯅꯕ ꯊꯦꯝꯒꯦ ꯍꯥꯏꯗꯅ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯇꯧꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯊꯧꯕ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯃꯥꯅ ꯉꯥꯡꯕꯗꯨꯗꯗꯤ
hanggatna karisu khomlamde. Adubu mamana mabungdada pangangda ngangbadu taba ngamda Thembina oina tapoklaga. Ima khara ngangladi yare. Tasau khaki marasu nati. Aina haibadasu ima hoina tadabagi wani. Inamase mi khoigi mausinga manadabani. Aina sithokanina haina singa tawbado tawnodi yadraga. Adugi mawongduda mausina hainadadana sakrisi. Nabungna salgi thokpa tawroko. Ikhoidi wa amta haizararoi. Asi haina Luhini masasingi mamangda ikairakduna sausinaduna thokirami. Mama thokrabada thobasu taptharakduna masanupido onsillaga. Chalo nangsu ai thobak sa tawba lei. Saisingana lusinaba tawro. Hoi taso. Asi haina Thembisu tumina thokirami. Somdana anganba yuktuda namo thabo tawduna masanupina sanglakpada ubada mama ibemadudi mamit mana lauthoklaga. Kaino ibemadana tawraklisina. Ho halaiba ada leningdi aina halaiba kaino khangde. Asi haina phet haidoklaga imungda sangkibaduda mama ibemaduna hathu tanaduna. Hai madu yaba natenya luhongba tha phawba phadri halaklabadi nangbu mina kaino haina khidoribasibo. Hainingma makha haina jasanu nada haptraga loi. Adugi nawongna tawdudani sanadadana halaise. Sida thokani sanadabali sasat loi si yadeba. Hoi khoidi sanadabi. Aduna halakiba kaino khangde. Sibu aina yam pamdana lakningna lakpagi mawongda. Lakningradi haina singna satpa kaidogeba. Homogi masanupido aduna kit hele. Ini mok sadana panaba. Iwane tawridasu aina haiba wamdani tade. Lamda nupi leibra khangde. Asi haina mana thokpa ama mamada pau henzina tamlami. Mamadasu masana hairabani sadana kasai makai nganglambadu hut leithoklaga. Moina badu maina tawradi isasidi sida sum leithoksingaidana. Aduni haina menaudu mama mapana yari khanna mapamda nungaina leithoklaga leiraga loire haina khallammi. Adumna numit nini humni du leirakpadadi manama ahumdu amuk toiba isauna loinarami. Thabana Siyai, ikoi biyamana tawrise khradi hendi hemalabani. Mana sumaina som khina leiraga punsi supa mabong ahumsina thaktana takaidana suhalagi sage khanbasidi aidi yamnadi pendreda. Ai suni bema mayum panina palaklaga sanadrabanina halaklaga masidaisida yumsida sanina distri tawbadongna tawragane khillaga masida maharani sadana chabaga tumbaga tawdana asidabu kadaidagi migi mayumdani sanani sanadrabanina halakpa nattana upai leidana halaisini haina manama aniduda ngangnaribudu tabada mitopti lardana moi phauba ngangnai khanna menaudu sauna saigi khana thoklakpada mamai bemana khamlammi hai kaidana honda mong sakpa jabi singsina aigi maramna ngangnarise machin singja thugairuge tawba he ngaiko nang hanagi leisarigi mong matawdo tawba yaba natre kaigi yaroi juino aini I kadorida hausiktinya nangse nayong paluraga halakpi haidu oirabani leisari ngaidabu kezarine khanna nungsidana walang haidabagi wani hausiktinya madu natre nangna hausikti yumsigi asengba yumburemi haido moina oirabani namana paoi pai khoi leini khaidi phai he leikhidabada nangse yumsida saidang bi amaga sakmana dawribani aduni magi bema nangnya wakhal amukta khalu kaidoge menang nongmata wakhalda dumna lusina khaludabani adubu mamai bemana wadu haibada wa machet amata haida tumina magi kada sankhirami asomdana Luhinina mamau kouba satki haibada masanupaga masanupigana thingbaduda isauna loirami adumna leirigai sairaktuda thambal sana laktuna isia thambal law kakhalo wari sasi ai sunya nangu nangningan leiramini aisia isi uni khanbada ikaiba ma yaurabani adubu imau nupigi khallaga isi kaigi kaidoribano angang masel lana khana tawbagi bo ado imau nabu kari hairake ai sunya kouba satke tawbase asaubana imau do hana natri wakhal tarabani mana lankhiba mayamduna matopta lakpadi ikai hai leire aduna isena mukta hoise numit aphaba mata ai satuna kawirurage asi haina ngihak wari watai sarami adamna wadu singdoknaraba kanda manemna kawduna menaudu nupa mayumda laktuna kana saina yaudana hanagi niti niyomdo hongdoktuna
ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫